Video ni, ito na ni. Ako'y luwang malay. Kasi di video ka po yan, nakanala ko na intro ka lang lang diba? Sige lang kasi video macam kapsal niya na. Yung ni. Mandi. Sige na po dyan. Ay sabi mo sa kujab-jam lai. Ado lesabi lang ko do video ka po diba? O jijeng halake. Ay di kayong kirak ko mayang kiya ba chuza ito kaya daw di kirak Ayang si luong masa ayam na cuma masak kang wami oy na ta kulong lekay tingong ko na ayam madagi masak akang wami nupigi pala kaubra kari kauba isay si taure mau nara thore ni mau ke hauri मजा होने वाला मजा नहीं होने वाला नुआला पता मजा नहीं लागा मजा होने वाला नंगा सी लेस हो रही है अकोई सुनुगी जाम नंगा बमरी हो रहा है सुनुगी मक्कू बोका रेडी टाइम पागा मची मना हो रहा है अइंगे सी अदो अकोई सुनुगी ना मक्कू बोक तो थियोंग मुंडा चकीबा इपी मपामदा अकोई मानबीनी हाई स्कूल बहुत ने रही आजा वारे nga aja hai đầu đi hốt ba đi quay hai đầu trái nhỉ chị đâu thấy quay hốt ba hay đi mấy ngày cái ta đâu bệnh nó qua cái trà đó boy sẽ lúc kia qua cái trà theo đi em em Ôi chị tàu bây giờ kỳ ra vẫn nói thì có thằng ngài cái ra Jadi dah kerja tahu dia kok, saya wat dia. Masih tahu juga sih apa jatah cakna dia. Jam kerja kere hai ni. Isi kau tiga jam cakna dia. Ah, kalau dia hendak tahu hai ni, kamu kau laki ni. Kalau kita tahu kan ada luisan gelai buat kere. Noi pesan thara wahai dah kan dia mungkin. Second round dia pesan tahu gaya. Kau tahu dia lagi sabi? Ni ke? Ni dah mana ni? Saya tahu pesan ini meeting dia masa mau kang dia. Aku Thai ni, macam jadi agar pick pada tu mi jama le, dah kang dia pecat tahu. Karena kena pecat tahu jangan yang video jangan kangen. Oi, mai kuji hari bobo mi tu pai bo. Mana madi nungsi. Magi mandali je pick na tahu dah kang dia mi pecat tahu jangan macam mana. Loi kan mai bi.
ꯅꯤ ꯅꯄꯨꯗ ꯋꯥꯔꯤ ꯁꯥꯟꯅꯍꯟꯗ꯭ꯔꯤꯅꯦꯕ ꯊꯥꯕ ꯂꯣꯏꯗꯤ ꯂꯣꯏꯁꯜꯂꯛꯑꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯀꯥꯏ ꯀꯔꯤꯝ ꯈꯟꯅ ꯂꯥꯛꯄꯣꯟꯗꯦ ꯁꯤ ꯂꯥꯛꯑꯒ ꯁꯨꯝ ꯈꯔ ꯅꯝꯖꯜꯂꯤ ꯁꯨꯅꯨꯅ ꯀꯥꯏꯗꯩ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯖꯦ ꯍꯥꯏꯗꯨꯒ ꯂꯣꯏꯔꯦ ꯄꯩꯁꯥ ꯊꯥꯕ ꯃꯊꯪꯒꯤ ꯑꯃꯨꯛ ꯍꯧꯔꯛꯇꯣꯔꯦ ꯃꯊꯪꯒꯤ ꯑꯃꯨꯛ ꯊꯥ ꯆꯪꯉꯛꯄꯗ ꯀꯥꯞꯄꯛꯀꯦ ꯙꯃꯥꯟ ꯂꯥꯛꯑꯦ ꯃꯣꯝꯖꯥꯝ ꯊꯥꯈ꯭ꯔꯦ ꯏꯁꯩ ꯁꯛꯄꯤꯁꯦ ꯃꯁꯛ ꯐꯖꯅ ꯎꯗ꯭ꯔꯤ धमाल लाए कविता लाई है कविता आई कनो से ममल्लबनी खरा ngalага wow ye ka je to no phamwe akhoi de talini कई मथेनो खंगे मैं अहमगी सी जेलमे मामो को मोलोइननी हंदकी सिसु चाब हो मोय फमजे चाव इदुननी ngसाई कौरी से मोय मौजाम फजई खंग्रे खंगने सुमाय थोलेसे याम वीडियो से नहाने लुहोंजब नुमिसे युमदगिसु वीडियो कामनसु चटप नतेबा कहीं अइनदि फिदुक अमसे याम इंदबैने फिदुक ngakpaga khut अखोगी पोयेंग फिओ सोलो आई बेग ओ अइना खरा हैतबगा ngakना तबदा ख्वांगदगी खुदकसे खंगदे हान हान मैने उनदि वायबा यामना अदुना चले कापरोय आइना चलगा आजौरगा
ꯃꯅꯨꯡ ꯆꯪꯉꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯣꯏ ꯔꯕꯤꯇꯥꯏ ꯃꯄꯥꯒ ꯃꯆꯤꯟ ꯃꯅꯥꯎꯅꯦ ꯃꯥꯅ ꯊꯤꯡꯒꯣꯡꯈꯨꯟꯗ ꯀꯩꯅꯣ ꯆꯠꯈꯤꯕ ꯑꯗꯣ ꯃꯥꯏ ꯃꯃꯧ ꯅꯨꯄꯤꯗꯣ ꯑꯩꯒꯤꯗꯤ ꯏꯃꯥꯟꯅꯕꯤꯗꯣ ꯃꯥ ꯐꯝꯃꯤꯟꯅ ꯈꯣꯠꯅ ꯁꯨꯝ ꯂꯩꯕꯗ ꯃꯥꯅ ꯅꯪ ꯑꯁꯤꯒꯤ ꯕ꯭ꯂꯣꯛ ꯅꯝꯗꯣꯏꯅꯣ ꯅꯪꯕꯨꯗꯤ ꯁꯤꯒꯨꯝꯕꯁꯦ ꯅꯝꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤꯗꯤ ꯑꯩ ꯈꯜꯂꯨꯗꯕ ꯑꯩꯒ ꯃꯥꯒ ꯑꯗꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯅ ꯃꯥꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯆꯥꯎꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯃ ꯈꯣꯠꯂꯒ ꯅꯍꯥꯛ ꯅꯝꯃꯝꯃꯒ ꯃꯧ ꯊꯣꯔꯛꯇ꯭ꯔꯤ ꯆꯥꯛ ꯆꯥꯊꯣꯛꯁꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧ ꯂꯥꯛꯑꯦꯅꯦ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥ ꯆꯠꯂꯨꯕꯗ ꯊꯣꯔꯛꯄꯗꯗꯤ ꯃꯧꯒ ꯗꯥꯟꯒ ꯖꯥꯟ ꯂꯩꯔꯝꯃꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯅꯪꯅ ꯆꯦꯟꯁꯤꯜꯂꯒ ꯉꯥꯡꯁꯤꯜꯂꯛꯏꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯨꯔ ꯂꯣꯏꯔ ꯊꯣꯔꯛꯄꯗ ꯍꯧꯖꯤꯛꯀꯤ ꯗꯥꯟ ꯖꯥꯛꯄ ꯇꯧꯔꯝꯃꯦꯅ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯆꯪꯉꯛꯄꯗ ꯍꯥꯏꯗꯤ ꯂꯣꯏꯅ ꯉꯁꯥꯏ ꯂꯩꯔꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯗꯦ ꯎ ꯋꯥ ꯋꯥ ꯂꯣꯏ ꯆꯦꯟꯁꯤꯟ ꯚꯤꯗꯤꯑꯣ ꯑꯩ ꯇꯜꯂꯦ ꯍꯥꯏꯕ ꯑꯩꯅ ꯑꯍꯥꯟꯕꯗꯩ ꯌꯨꯝꯗꯩ ꯅꯝꯒꯦ ꯍꯥꯏꯅ ꯈꯟꯅꯁꯨ ꯆꯠꯄꯁꯨ ꯅꯠꯇꯕꯅꯤ나 ꯑꯗꯩ ꯃꯣꯏ ꯃꯐꯝꯗꯨꯒꯁꯨ ꯑꯩ ꯇꯁꯦꯡꯅ ꯇꯜꯂꯦꯕ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯈꯤꯇꯪ ꯃꯇꯦꯛ ꯃꯧꯒꯤ ꯈꯤꯇꯪ ꯌꯥꯎꯁꯦ ꯑꯁꯤꯁꯦ ꯊꯣꯏꯗꯒꯤ ꯂꯧꯕꯅꯦꯕ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯔ ꯀꯞꯄꯛꯄꯁꯦ ꯃꯧꯒꯤꯗꯣ ꯈꯤꯇꯪ ꯌꯥꯎꯗ꯭ꯔꯗꯤ ꯐꯖꯗꯦꯗꯅꯀꯣ ꯑꯗꯩ ꯃꯧꯗꯨꯒꯤꯁꯨ ꯀꯩꯝ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯄꯛꯇꯕꯅꯤꯅꯅꯦ ꯑꯗꯨꯅ ꯑꯗꯒꯤ ꯊꯣꯔꯛꯄꯗꯗꯤꯅꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯇꯤꯁꯨ ꯍꯣꯏ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯇꯤꯁꯨ ꯀꯔꯤꯝ ꯐꯪꯍꯧꯗꯦ ꯑꯗꯒꯤ ꯂꯩꯁꯥꯕꯤ ꯄꯣꯠ ꯌꯦꯟꯕꯁꯨ ꯀꯔꯤꯝ ꯐꯪꯉꯛꯇꯦ ꯑꯗꯣ ꯑꯩꯅ ꯂꯩꯁꯥꯕꯤ ꯄꯣꯠ ꯄꯥꯝꯕꯒꯤ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯃꯣꯏꯔꯣꯝꯗꯒꯤ ꯃꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯂꯩꯁꯥꯕꯤꯒꯤ ꯄꯣꯠ ꯐꯪꯍꯧꯗꯦ ꯍꯥꯏꯁꯦ ꯑꯩꯅ ꯈꯪꯍꯟꯒꯦ ꯇꯧꯕꯅꯦꯕ ꯄꯥꯝꯕꯒꯤ ꯅꯠꯇꯕꯗꯣ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯁꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯈꯜꯂꯨꯔꯒ ꯁꯨꯝ ꯅꯤꯡꯗꯤ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯍꯥꯏꯕ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯀꯦꯗꯤ ꯃꯌꯥꯝ ꯆꯥꯕꯅꯦꯕ ꯀꯣꯟꯅꯗꯤ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯖꯜꯂꯨꯗꯕꯅꯦ ꯀꯥꯞꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯣ ꯁꯥꯟꯇꯤꯒ ꯁꯨꯝ ꯈꯔ ꯐꯝꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯐꯣꯇꯣ ꯈꯔ ꯀꯥꯞꯄꯒ ꯁꯨꯝ ꯍꯜꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯗꯨꯝ ꯂꯨꯍꯣꯡꯕꯁꯦ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯣ ꯆꯥꯛꯀꯧꯕꯒꯗꯤ ꯆꯠꯂꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯃꯤꯁꯇꯤꯗꯤ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥꯏ ꯃꯃꯥꯗꯣ ꯏꯅꯦꯗꯨꯅ ꯍꯥꯞꯄꯛꯏꯑꯕ ꯀꯣꯟꯅ ꯀꯔꯤꯝ ꯐꯪꯍꯧꯗꯦ ꯍꯥꯏꯕꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄꯛꯏ ꯃꯌꯥꯝꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯅꯣꯏ ꯂꯨꯍꯣꯡꯕꯁꯦ ꯂꯣꯏꯁꯟꯈ꯭ꯔꯦ ꯌꯥꯝ ꯐꯖꯅ ꯂꯣꯏꯁꯟꯈ꯭ꯔꯦ ꯃꯧꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯈ꯭ꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯖꯨꯝ ꯂꯥꯛꯑꯒ ꯑꯃꯨꯛ ꯅꯞꯁꯜꯂꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯇꯨꯡꯗꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯞꯆꯜꯂꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣꯒꯤ ꯏꯟꯇꯔꯦꯁ ꯑꯃꯐꯥꯎ ꯂꯩꯇꯕ ꯑꯩꯁꯦ ꯑꯗꯣ ꯁꯨꯝ ꯁꯨꯅꯨꯈꯩꯒ ꯑꯗꯨꯃꯥꯏꯅ ꯄꯨꯜꯂꯛꯄꯗ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯝ ꯊꯥꯒꯠꯇꯣꯏꯅꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯐꯨꯜ ꯌꯦꯡꯁꯤ